आकाशवाणी इम्फाल R.K Gorani na pau pajari ahanbada maroiba pau UPSC na lawa parekha gi wahang cheda mite me yahonaba mai lene basna chaksin binaba mairoi singna MP sana jawbad haijakre Security Force na Surachanpur jila gi khogada manakta thiba humbugi thabak chathabada nongmai yauna khusukrai kya fagatle amasung kendrana census lising ani kontere ki damak lupa koti lising tara mathoga chatre tara nipan kai thokpa yare Union Public Service Commission UPSC na lawba parikha gi wahang cheda mite me yahonaba mari leinaba singda taksinnaba mairoi singna MP sana jawbad haijakre UPSC na lawba Civil Services parikha singda mite me yang iba yahaliba sigumna parikha dasu wahang che singda mite me yahonaba mari leinaba singda pokhatuna taksin binaba Manipur optional experience Manipur na Rajya Sabha MP ni thole sema sana jawbad ngarang MP asigi Delhi office residence unadona memorandum pisinki bachirol aduda UPSC na lawba civil services parikhada Bharat Samvidhan gi nipan suba schedule chalaba tongan ba regional language sing yauna masing yamlaba optional subject sing da parikha thabi ayaba piri adumakpo Manipuri sing onedi mite mek English sing aniga chamapan mapudrani thoida nipan suba schedule chankhrabasu hauju phaw UPSC na lawba parikhada Manipuri literature optional paper ki wahang sing Bengali script tai oiri unaba tu MP ning thole sema sana jawbana UPSC na lawba main exam gi pakum che singda mite meng iba yahaliba sigumna wahang che singda su mite me ohinaba mari leinaba singda makhatana taksin gen haibagi chapchaba thajaba piki Raija sta ing tapa amade mahoksa gi phibam da hanjilaknaba security force na akan ba sesle thorang makhatana lokhatuna lakli Rashtrapati Draupadi Murmu gi numit ini gi Manipur khongchat ngarang santi oni loisin kre Rashtrapati khongchat asigi damak Manipur police sauna security force na ngak sian bigi akan bathabak lokhat ki Manipur police control room gi cherol aman hai Raija asigi singna mafam singda thiba homgi thabak chathabada kusuklai kya fagat pangamle Manipur police na Surachanpur jila ke Surachanpur police station kon ba khogada manakta gi local made 313 rifle ama pistol gi magazine ahum 51mm mortar smoke bomb ama grenade ama Vaufeng hand wireless set ani pokhai ba yaba masak sing yauna tongan ba polam sing fagat ki Raija asigi sing amsun tapagi sing na ba mafam singda checkpoint chama ga mapan hangdokton asat awok sing check tawbi thabak jathari amaromda National Highway Contra Taret Imphal Jiribam Lambida Nongmuda Tangai Padana Changba Polam Sing Buba Gari me Pudrama Thoi Imphal Tamna Purakre Lambi asigi tongan phamsingda gari chathok chasinda apan ba thoktanaba security na ngak senbigi thabaksu makhatana chathari Assam Rifles ni sindura ngarang singjamai paubitek thaubalda dukan famliba sing tongan ne village amadi community members sing unaduna wari sanakre thauramasi miyam amaga gi marakta tengmang pinaduna Raija sida santi hanjlana balakhat pani amaromda Assam Rifles na sinduna Ukhrul amasung Kamjong jila di ojam di mehro yongna punna mi ko nitoy National Integration Tour gi damak ngarang Kolkata gi damak khongsan kre tabiriba pawasi Akashbani Imphal dagini Kendra na census lising ani kontere ke damak lupa koti lising tara mathoga chatre tara nipan kaithokpa yare New Delhi ngang pangthokpa pawgi mifam amada information amasong broadcasting mantri Ashwini Vaishnaw na hai census lising ani kontere asi tangkak ani thokna phase 1 amasong phase 2 haina pangthokani mangna hai handaki mikok thiba asta leba asta leiribe pipum khudingma konsin gani masida yumthong changdone engsen gani handaki mikok thiba asta magi kanglup sing khangdokpa sungam lagani Sarkar na hairi haukiba chahi tara ashta leibak asi mahi marong puthokpagi changchada nifumari hengatle Rajya Sabha da ngarang wahangi matamda kendragi lawngu singu mantri Shivraj Singh Chauhan na hai masi English ngani tara mari dagi lisingani kunmari fawbad anoba makhalgi maru marang sing matamga sunaba technology amadi lawu singu thorum kya pakhatpadagini mangna hai lawu singu gi lamda mapung phana chakhona na sarkar na sen leptana honari Shri Chauhan na hai Modi Sarkar na lawmi singe senthok amadi makhogi pothok hengan hana bhonabada akan mamiyeng sangli lawu singogi pothok hengan hana bagidama pointer ki thawong amasu chana halle Punjab ki Amritsar da leba tongan be school sing da email gi khothang da ngarang bom le hana sandorak padi gi mairoi singi mama mapa yawna miyam pakhatna ki police ki pauna hai
Jingnaba mafamsingda tongan police ki kangbu changsinra thiba humgi thabak chathaki adu moinamak school amatadagi asigumba pot amada phangba leite cyber crime bibhagna su tharak email sing adu makha tana thiba humgi thabak chathaki Amritsar ki assistant deputy commissioner of police law and order Alambeze Singh high security na thiba humgi thabak kana chathaki adu moinamak karingba posa amata phangba leikhide meyamna pakhat pidana bamhang appeal tawki ngarang Amritsar da lebe sarkari school amadi private school sing suti thadoki Jordan Ethiopia amasung Oman ni numit mani ni khongchet kidama Pradhan Mantri Narendra Modi laklib ning thokaba nimita Bharat thadok lagani Pradhan Mantri ahanba khongchet Jordan da thungani mahagna leibak adugi ning thok Abdullah tuga unadana Bharat amasung Jordan anigi mari hena ches khapagana bakhanagani amasung lamdam oiba wafam kyagi matang da su wari sanagani Shri Modi na thas ke tara tarukta Ethiopia da chatkani mahagna Ethiopia da lainingada Pradhan Mantri Dr. Abiy Ahmed Ali ga laibak anigi mari hena phagat hananaba wari sanagani kongset asina lalon itik sel thadaba energy defense security technology lawu singo amasung sanskriti ne sing bayano lam kaya da laibak anigi mari hena sesil halagani Japan gi nopok thang basaruk tangara Richter scale da taruk dasmik mapan jong na yuhar hakre lebak asigi meteorological agency na hai awang thangba Pacific samudra khongban da khondari ba khonja singda tsunami thorpa yai haina cheksil warol thamkre agency asin thadorokpa paugi metung inangarang mafam aduda tsunami gi thet ipom centimeter kun hena wangna lakpa thengnaki ngasi phongba pause simaroi pausingda ma hojik Naorem Victor leire Victor Thagachari Gorani Rashtrapati Draupadi Murmuna Nupilal Thoram Saruk Yakiba Tungda Senapati da Chatuna Project Sing Sangakiba Amasung IDP Sing Unakibagi Pau Singna Ngasi Fongnariba Pau Chesingi Maroiba Pau Oiri Nupilal Kubamda President na Ikai Kumnaduna Puwari Semkre Nupilal Numit Achamba Numit Nate Manipur bu Lamjingliba Nupi Singi Thauna Aranbagi Mayokta Amata Oina Lepkibagi Mayek Laraba Kudam Amani Haina Chief Secretary na Fongdokiba Wafam Sanalaibak Pauchegi Ahanba Headline Tauri Pawasimak tongan ba headline singaloina Sanga Express ki edition animak poknafam Naharol gi thodang Huyenlan Paw amasung People's Chronicle da ahanba headline tauri Rashtrapati Draupadi Murmu na Senapati da chatuna mafam aduda lairiba IDP singa unakre amasung project kaya sangakre haiba paw People's Chronicle gi ahanba lamai da fongli pawasi Manipur Mail gi ahanba headline tauri Jingmi Tami Lising Chahum Henmana Saruk Yaduna Nupi Lal Ningsing Lamjel Chen Kre Haiba Pau Huyenlan Pau gi Ahan Balamai da Fongli National President JP Nadana Koba BJP MLA Singi Mifamda Kuki MLA Taret Su Saruk Yagadauri Haiba Pau Naharol gi Thaudangi Maroiba Pau ina Fongli Pokna Fam Pau Cheda Ing Lisingani Kuntareta Mikok Thibada Union Cabinet na Ayaba P Kre Haina Ani Sub Headline Tauri Delhi da hayang pangthokadoriba mifamga mari lenana BJP gi MLA sing Imphal thadokpa hokre haiba paw Sanga Express English edition gi ani sub headline tauri Turel sing motpa hengalakli laina mayam poklakpa yari haiba paw Sanga Express Manipuri edition gi anchor kalam da fongli Rashtrapati Draupadi Murmu gi Manipur khongchat loisinkhre koti lisingam chamnga rongge chawkha thaurangi project kaya hogdokre haiba paw gan female gi ahanba headline tauri Hills Hornbill Express da Rashtrapati Draupadi Murmu na Senapati Jila da project taranithoi kharagina sangaki kharagina urep uyum tamki haiba paw ahanba headline tauri MLA Losi Diko na saruk yaduna Barak Festival lisingani kun mangagi mari suba edition hogdokre haiba paw pauche sigi ani suba headline tauri Gorani Thagachari Victor Hojik aroipada maroiba paw amuk hana UPS na loba parekha gi wahang zeda miteme yahon naba mari lainaba singda taksin binaba mairoi singna MP sana jawbada haijakre Security Force na Surachanpur jila gi khugada manakta thiba humbugi thabak chathabada nongmai yauna khusukulai kya fagatle amasung kendra na sensal singani kontinent ki damak lupa koti lising tara mathoga chate tara nipan kaithokpa yare Sensal singani kontinent asi tangkak ani thokna phase 1 amasung phase 2 haina pangthokani pauloi jare